Kangpoki Ccpur-Kangpoki lambi semnabagi matangda Rongmei Naga village ki luchingba sing amadi Kuki-Zo furup ke mahut siliba Cedar Hills Chief Association ge mihut singa mifam pangthokre mifam adu saitu ge MLA Haukolet Kipgenna Maru Oiba Thodang Lauduna Kangpoki District Cedar Hills ki hengbung da laiba MLA sige yumda pangthokibane mifam aduda political social amadi communal agenda amata yaudana furup masel gi marakta afaba mari ama purak pangamna bagi pandam amaga loinana laima kong fauraga Kangpoki Ccpur lambi ningthina semna bagi wafamda yumfam oiraga chathakibane mifam aduda Chingkhol Siangai Namkau Parengba Siangai Namdai Nungang Namching Namthanjang Konglong Part 2 Pongsinglong Paudaizang amadi Wainem Khulgi Luchingba Singna Sarukyake amadi MLA na lauriba thodang asibo Rongmei Naga village singi Luchingba Singna thagatpa fongdorakle